이친아형분들이게임카드 하이저게 ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯊꯣꯏꯁꯅꯥ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯂꯩꯈꯤꯗꯔꯦ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤꯀꯣ ꯂꯩꯈꯤꯗꯔꯦꯅ ꯃꯌꯥꯝꯅ ꯁꯟꯗꯣꯛꯄꯤꯔꯦ ꯍꯣꯏ ꯑꯗꯣ ꯉꯁꯤ ꯂꯩꯈꯤꯗꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯈꯤꯗꯕꯅꯣꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯏꯁꯦ ꯃꯌꯥꯝ ꯁꯟꯗꯣꯛꯄꯤꯒꯅꯨ ꯊꯣꯏꯁꯅꯥꯒ ꯑꯩꯒꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯥꯏꯗꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕꯅꯦ ꯆꯠꯃꯤꯟꯅꯕꯁꯦ ꯏꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯀꯂꯛ ꯈꯝꯕꯟ ꯌꯥꯝꯅ ꯆꯥꯎꯅꯩ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯕꯗꯁꯨ ꯑꯩꯅ ꯀꯂꯛ ꯈꯝꯕꯟ ꯌꯥꯝ ꯆꯥꯎꯖꯩ ꯃꯥꯅ ꯇꯧꯕ ꯑꯩꯅ ꯇꯧꯕꯗꯁꯨ ꯃꯥꯅ ꯀꯂꯛ ꯈꯝꯕꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯋꯦ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯈꯠꯅꯔꯒꯗꯤ ꯍꯥꯏꯗꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯗꯤ ꯌꯥꯎꯋꯦ ꯑꯗꯨꯗꯅ ꯑꯃꯨꯛ ꯁꯥꯎꯅꯔꯀꯥꯟꯗꯅ ꯏꯕꯥꯅꯤꯁꯦ ꯀꯧꯅꯗꯦꯕ ꯁꯨꯃꯥꯏꯅ ꯀꯧꯅꯗꯕꯁꯤꯅ ꯑꯩꯗꯤ ꯑꯌꯥꯝꯕ ꯌꯨꯝꯗ ꯂꯩꯕꯁꯦ ꯅꯨꯡꯗꯥꯡꯒꯨꯝꯕꯗꯅ ꯑꯌꯥꯝꯕ ꯂꯩ ꯅꯨꯡꯗꯥꯡꯒꯨꯝꯕꯗ ꯂꯩꯕꯁꯦ ꯀꯧꯅꯗꯕꯅꯤꯗꯅ ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯕ ꯃꯥꯁꯨ ꯃꯥꯏ ꯐꯃꯨꯡꯗ ꯇꯨꯝꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯋꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯏꯕꯥꯅꯤꯅ ꯈꯠꯅꯕ ꯍꯥꯏꯗꯤ ꯈꯠꯅꯕ ꯅꯨꯃꯤꯠꯁꯦ ꯑꯩꯁꯨ ꯅꯨꯃꯤꯠꯁꯦ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯆꯍꯤ 4 ꯐꯥꯕ ꯅꯨꯃꯤꯠꯅꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 20ꯁꯦ ꯑꯗꯣ ꯁꯤ ꯅꯨꯃꯤꯠꯁꯦ ꯏꯕꯥꯅꯤ ꯈꯔ ꯁꯥꯎꯅꯩ ꯑꯩꯅꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯆꯍꯤ 4 ꯐꯥꯕ ꯅꯨꯃꯤꯠꯅꯦ ꯑꯗꯣ ꯁꯥꯎꯅꯔꯦ 이번에 이제 칸날에 애수 ตุ้메 마수 ตุ้메 ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯑꯣꯏꯒꯔꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅꯁꯨ ꯈꯪꯍꯧꯗꯔꯦ ꯃꯥꯅ ꯀꯩꯅꯣꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯩꯅꯣ ꯇꯧꯔꯝꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯥꯄꯤ ꯍꯤꯗꯥꯛ ꯊꯛꯑꯝꯕꯁꯦ ꯑꯩꯅ ꯊꯣꯛꯄꯗ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯑꯩꯁꯨ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯦꯅ ꯊꯣꯛꯄꯅꯦ ꯑꯗ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯈꯤꯕꯁꯦ ꯍꯥꯏꯐꯦꯠꯄꯨꯗꯤ ꯈꯪꯍꯧꯋꯦ ꯑꯩꯅ ꯃꯥ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯋꯥꯏꯔꯝ ꯁꯤꯠꯄ ꯋꯥꯏ ꯇꯩꯕ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅꯁꯨ ꯈꯜꯂꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯑꯩꯁꯨ ꯇꯣꯏꯂꯦꯠ ꯇꯧꯕ ꯊꯣꯛꯄꯁꯤꯗ ꯃꯥꯅ ꯑꯗꯨꯒꯤꯗꯣ ꯊꯛꯑ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣই ꯗꯥꯛꯇꯔ ꯌꯧꯔꯛꯄꯅꯦ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯒꯔꯦ ꯑꯩꯅꯁꯨ ꯑꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯃꯥꯕꯨ ꯀꯟꯕ ꯉꯝꯅꯕ ꯍꯥꯏꯅ ꯑꯩ ꯍꯣꯠꯅꯕ ꯌꯥꯕ ꯃꯈꯩ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ ꯍꯤꯗꯥꯛꯇꯨꯅ ꯀꯟꯃꯟꯈꯤꯕꯅ ꯀꯟꯕ ꯉꯝꯈꯤꯗꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯏꯆꯥ 2ꯒꯤ ꯈꯜꯂꯒ ꯍꯧꯖꯤꯛ ꯁꯟꯗꯣꯛꯄꯤꯔꯤꯕꯁꯦ ꯁꯟꯗꯣꯛꯄꯤꯒꯅꯨ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏꯊꯤꯕ ꯃꯤ ꯍꯥꯏꯕꯁꯨ ꯑꯩ ꯑꯣꯏꯔꯦ ꯑꯩꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯪꯉꯔꯣꯏꯗꯕ ꯁꯨ ꯑꯩꯉꯣꯟꯗꯒꯤ ꯃꯥꯡꯈꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯕ ꯌꯥꯏ ꯁꯤꯅꯤ 이번에끼 하여튼 토이스나나 레기더버기 워리 만 애원 어떻게 맞대 양은 와라고 그래 아이는 수 남나 까해나 어두 동니 수 강호더래 그러면 야가디 잔도비가도 하는 마음대 자신식이 갈라가 하지래